Akaswani Imphal Ningthoukhongjam Suni na pau pajari ahanbada maruiba pau Leibag asida demographic ki ahongba yengshinnaba awangba thaki committee semnaba Bharat Sarkar na lawkiba warep Mukhyamantri Yumnam Khemchana thagatba phongdokre Musalman sing senglaba kumai Idul Juha na lakpada Rajyapal yauna luchingba kayana ephapawzel pirakle Art amasung Culture Mantri KH Loken Singh na hairi tourism gi lamda hena mideng changduna hena thabak tawrabadi Manipur asi mipal tangdaba rajya ma oiba ngamgani Assam Rajya Bidhan Sabhana Uniform Civil Code Assam 2026 bill ngasi pass tawkre amasung mathang thagi kunmathoida pangthokadawriba malimgi yoga numit 2026 ki nungyoiba hiram yoga sanaduna hakchang fana ahal oiba haiba asina oigani hairi Bharat Sarkar na leibag asida aina yadaba mawongda mitop sangsilakpa mising hengalakpa amadi Kanglup singi marakta leiriba ahongba singi matangda yengshinnaba awangba thagi committee sembagi warep adu Mukhyamantri Yumnam Khemchana thagatpa phongdokre ngamkhaida leiba Manipur gumba rajya singda thengnariba khudongchadaba kaya committee asina yengshinma ngamlagani haibagi thajaba lei hairi social media da thagatpa warol amada Sri Khemchana hai Pradhan Mantri Narendra Modi amasung Griha Mantri Amit Shah gi mideng makhada paikhaliba khongthang asina leibag asigi ngak shelda ahenba mideng changbaga loinana tribal singbu ngak chenduna thambada chauna mateng panglagani committee asina paikhalakpa thabak khudingmakta Manipur Sarkarna angama mateng panggani asigumba thaurang paikhalakpa asina leibag asigi ngamkhaida ngak senbagi thabak hengathanduna mising hengalakpa amadi mitop sangsilakpaga mari leinaba thabak sing jengsinbada achawu mateng oiragani Musalman sing senglaba kumai Idul Juha hayeng pangthoklagani numit asida tongan tonganba masajid singda namaz sonbagi thauram sing pangthokani Imphal gi Tenkiwali masajida ayuk pung 3:45 da namaz songani Hata masajida ayuk pung 3:30 da Golapati Jama masajida ayuk pung 9 da Sadar Bazar masajida ayuk pung 9:30 da amasung Babupura masajida ayuk pung 4:30 da Idul Juha gi namaz pangthokani hairi numit asiga mari leinana Rajyapal Ajay Kumar Bhala na piba paudil amada hai senglaba kumai asina machin manau oibagi mari hena chechil handuna nungchi chanaba hengathanba amasung amata oina hona minaduna mipum khudingmaki chakhotnaba lambida jingkhin minarasi kumai asina santi nungayai phaba amasung harau tayamba purakpu oirasanu Mukhyamantri Yumnam Khemchana Idul Juhana lakpada rajya sigi miyamda ephapawzel pirakli kumai asina rajya sida leiminariba Kanglup Kudimak amata oina nungsi chanana leiminaduna apunbagi pangal sagatpa oirasanu Upamukhyamantri Losi Dikhon hairi Idul Juha kumai asina kathokpa haibasina miyobigi khwadigi chawbu gunni haibadu takle Prophet Ibrahim na Ishwarna apambagi matungina kathokibabu ningsingduna mipum khudimangna kathokpuga loinana amata oina nungsi chanana leiminana balambida sangsinminase MLA Thongnawjam Basanta Kumarna maki paujelda hai Idul Juhana lakpada mipum khudingmakta nungayai phaba nungsi chanaba amasung thauna lungjen hapiramba oirasanu Islam dharma chatpasingi oiba kathokpagi kumai haina khangnariba Idul Juha asi alagi maphamda thajaba amadi maki pautak induna Prophet Ibrahim maki masanupabu kathokpa ngamba amadi sahigi haj chatpa losilakpada pangthopa kumaini kumai asina lakpada MLA Sheikh Nurul Hasan na maki hepa pauzel piri Manipurda leminariba kundali taminariba maitai pangan sinau punamaki mafamda loina Manipur sida leiriba Manipuri punamaki mafamda Idul Adha na lakpa sida Bakra Eid ki ephapawzen pijari amadi Bakra Eid Idul Adha na lakpa sida Manipur lekoi tangbu leitaba santi leiba amadi nungsi chanana leiba Manipuri sama oirasanu aina koi khudimapu semiriba mapu Allah mafamda thonijari Shiv Sena Manipur nasu Musalman sing senglaba kumai Idul Juha na lakpada ephapawzel pirakli Special Intensive Revision SIR ga mari lenana Boot Level Supervisors Boot Level Officer masung Boot Level Agent singi oiba mifam Meeting Cram Training Program ama ngasi Senapati Jila gi District Headquarters ta leiba DRDA gi Conference Hall da pangthokre Senapati Jila gi District Election Officer gi mideng makha da pangthokkiba program aduda Jila asigi manung chana leiba Assembly Segment Karong Mao musung tadubigi BLO BLA amadi BLS punna sanini phumanga na saruk yakhi
Federation of Haumi na sinduna Imphal gi Palace compound da leiba Iboyaima Sumang Lila Sanglenda hayeng tongan ba Kanglup singi mifam Indigenous Peoples Meet pangthoklagani. Rajya sigi hauji oiriba irang asi matau karamna waroichin porakani amadi aikoi pumnamak amattu oina nungsi sanana leiminabagi wafam sing mifam asida khanaragani hairi paugi marak thatna atenba break ama. State asigi tongan ba Anganwadi Center singi Anganwadi worker amadi Anganwadi helper sing launabagi online application form thajin bagi matam hana me gi tang kuntarukta oirambadu lagliba me kunipan phawga sangdokle aduga written examination amadi interview June gi tang amadagi June tara phawga pangthukani tawramba adusu matam kaktana yeithokle haina social welfare gi director na khangalagle akupa marul gi damak departmental website www.socialwelfare.mn.gov.in the Changbio. Lamdam asigi transgender singna thengnariba kudongchadaba singi matangda Directorate of Social Welfare Government of Manipur na sil langdona khananenabagi thorom ama chatliba tha sigi tang kunthra thang janumi ki ayuki pung tara taba matamda Imperial Hall Classic Grande Chimairong da pangtok chagadori khananenabagi thorom asida lamdam asida leibiriba transgender singi yaifanabagi damak thabak tobiriba stakeholder NGO sing CSO amadi mari leinaba sing yauduna lamdam asigi transgender singbu hena yaifanabagi matangda khananenagadauri maramaduna saruk yabinima singna mari leinaba district social welfare officer singda mangjongnana akupa marol pisinbinaba khanghalakli loinana district social welfare officer singnasu khananenaba sida soidana saruk yanaba amadi transgender singi yaifanaba khongthang sing lokhatminasi haina director social welfare Manipur Sheikh Abdul Hakim thorokpa cherol amana fongdorakli Tabiriba pawasi Akaswani Imphal dagini. Art amasung Culture Mantri KH Loken Singh na haire tourism gi lamda hena mideng changduna hena thabak tawrabadi Manipur asi mipal tangdaba rajya ma oiba ngamgani wafam asi Senior Writers and Playwriters Forum Manipur na sinba award yenthokpagi thoramda fongdokibani. Imphal gi Jawaharlal Nehru Dance Academy da pangthokpa thoram aduda Sri Loken hai sana khonaba Art and Culture amadi tourism na Manipur bu malem da masak takli hiramahu masigi manungda tourism da ehenba mideng changduna lam koiba singi pungning chingsinaba rajya sta leiriba tongan mafam kaya semgat sagatpagi tangai phadaba lei Sri Loken hai rajya sta thoningdaba thawdo kaya thokibadagi sakot thaurangi lambida thintahanaba maram oiri adubu aikoi amatona honaduna hana honaramba changdigi hena honaduna putha hauriba sing menkhanabu honabagi tangai phadaba lei haiki Amaromda Senior Writers and Playwriters Forum Manipurna artist singbu yokhanabagi damak lauriba thaudang sing singthaningai ni haina mantri na fongdoke Aramasung culture bibaki maikaidagi pangba yaba mateng pangani haina su thajaba piki Sri Loken hai Artist singina akhoi art tat leiba mioi bai khoi thamoi sumat ba ngamai kafan ba jungami nohan ba jungami mioi bai khoi se aran ba seram turan chat khidabo wakhal lon se artist sing amadi ai bi sing sinai asi mirol do hujik leiba akhoi gi brain ji tongana puna ba adugi wakhal lon do thada birga akhoi gi ngasi lamdam se thoning da ba thodo kaya thoi se masi phada ba aso ba mateng phangure mayam le thamjagi Kendra Sarkar ki Culture Mantralaya ki Financial Assistance for Museum Grant Scheme ki makhada lupa koti manga changna haukiba sahi lisingani kunmathoi degi saba haurakkiba Khongjam Museum hauzi saba lusilaktuna sanganabagi thaurang tongduna leire thaurang asi Kendra de sahi 12 rom sasan tawrakkiba India Sarkar ki makhada paikhatuna leibak pumada chatnariba scheme amani Museum asida maruaina rajya sigi puwari ga sagonariba Khongjam Lal gi ariba machak mathum sing amadi Rajya sigi mahausadagi lejaraklaba nat amadi sanskriti gi oiba polam kaya mafam aset thamnaba thaurang tawri museum asi Khongjam War Memorial Trust NGO asina sabani masibu sengotpada achokba thodang lawriba trust asigi president Moirangthem Hemantana Kendra Sarkar na museum asi semgatnaba sentang pirakpagi damak Bharat Sarkar bu thagatladuna hai Bharat Sarkar ki India government asina skumba Bharat ki mafam khudimakta museum sananaba khangkalakpada Khongjam War Memorial Complex ki manakta leiba mafam asida Manipur gi oina asset oigedaba museum ama saba yabiba chumateng pangbibagi damakta Bharat Sarkar ki official amasu ministry to Khongjam War Memorial Trust ki taraptagi thagatchaba ju phongtokchari
Manipur ki Congress Legislative Party ki luchingba MLA kaisa Mega Chandana luchingba mute kangbu amana Manipur ki hausi goiriba phibam asiga mari lenyana National Human Rights Commission da wakadama thangat kre wakada du maru aina nagagi miyoi taruk amadi kuki gi miyoi tara mari phaduna thamkibagi thaudok amadi namduna maduna maram oiraga National Highway sing Tingjin kibana rajya sida sat changtho sak thongbagi gas phangdabi kudong chadaba yauna hidak langthak amadi nongmada sangdaba yadraba polam sing phangdabagi matang yauri Hiramasigi matang na meeting changbiduna National Human Rights Commission am meeting sangbiduna phakiba miyoi sing adugi mari makong pungkon mari pawbagi manungda miyamda khanganaba rajya sarkar da commission asina khangan biu haiba wafam wakat aduda yauri miyut kangbu aduna National Human Rights Commission gi chairperson Justice B Ramasubramaniam jansu warishana ki hairi Rajya ke Fire Service bibangna sinduna fire safety Awareness kam mock drill ngasi tongan mafam singda pangthokre Manipur Fire Service Control Room thokpa chirol amada hai sabagi chang hingalakpa ka mari lenyana mahuk langpok amadi mahusagi kudong kiba kayadagi sexual thawrang lokot po oina thawram asi pangthokpani ngasigi oina awareness thawram asida PM Sri Netaji Subhash Chandra Bose Awashya Vidyalaya Renkai Higher Secondary School Vimala Rai High School Phawakshal Makha High School amachung Yumnam Huidrom High Secondary School da pangthokhi Rajya ki Lau Shingo Bibag amasung United Farmers Club Langatel Thaubalna ngasi Laumi Singyobe training program pangthokare tharamadu da saruk yakiba Laumi Singda mini rice mill machine spray pump amasung marumarang sing yenthokhi Thaubal District Wari Libe Association na chinduna jila asigi Langatel Laikom Lekai da numit tarani chupna chatharakpa Thaubal District Wari Libe Workshop cum Festival ngasi lucian kre Festival ese saruk yakiba miyoi sing da certificate sing yenthokhi Assam Rifles na sinduna Feed India Movement gi sarukamu oina Bisnupur amasung Ukrul da ngarang amasung ngasi yoga gi program sing pangthokare amaromda Assam Rifles na sayol machuna chatharakpa atum mahau sabagi training program ama ngasi Kakching jila gi sero amasung Kakching da lucian kre paugi marak thatna attend break amamu JJ Foundation की यूनिट अमा ओइरिबा JJ School Montessori की मखा चथरक पो ओइना JJ Institute लाक्चरे एकेडमिक सेशन लिसिंगनी कुंतरुक कुंतरेट की ओइना नीट अमदी क्लास 11 अमदी 12 साइंस बोसेम अमदी कोसेम अनिमके फाउंडेशन कोर्स मेगी मरी सुबचयोल दगी हौजरगनी क्लास 11 अमदी 12 के फाउंडेशन न नुंगथल की पुंग मरी दगी तरुक कमिने निफु मंगा फावबनी अदुगा नीट किना अयुक की पुंग मंगा दगी 5 मिनिट 3 मंगा फावबनी मेरिटोरियस स्टूडेंट्स सिंगी स्कॉलरशिप अफोर्डेबल फीस अमदी इंस्टॉलमेंट मोड ऑफ पेमेंट की खुदोंग चाबसु पीजरी फुल्ली एयर कंडीशन मतंग चुनरब स्टडी हॉल मखल खुदिंग की फैसिलिटीज लेरब मतिक चारब गर्ल्स हॉस्टल लोइनना खनगलब महिरोय मंगादा 50% फी कंसेशन की खुदोंग चाबसु थमजरी ngasimak contact tawbiyu JJ Institute Kwakethil Thokjom Lekai near Punjab National Bank Akaswani Imphal dagi pau tabiri Assam Rajya Vidhan Sabha na Uniform Civil Code Assam lisingani kuntaruk bill ngasi pass tawkre bill asina luhongba madi khainabagi case yauna tongan ba case sing kanglup ki khenaba leitana sap manaba ain gi oiba sana kanglung gi makhada wayel bizar chathana ba wafam yauri Mathang thagi kunmathoi do pangthok doriba malim gi yoga numit lisingani kuntaruk ki nunggi oiba hiram yoga sanadun haksang phan ahal oiba haiba asina oiragani hairi Madhya Pradesh ki Khajuraho da malim gi yoga numit lisingani kuntaruk pangthok daba numit kunmangani walingai mangoina pangthok thorum amada Kendra gi Ayush Rajya Mantri Pratap Rao Jadab na hariba wafam asi lauthok ki bani hauzik sanabagi pau Khetrimayum Premachand dagi Upamanga Suba Sacho Chansing KC SICBE Memorial Football Tournament Lisingani Kunma Kuntaruki Masi Sana Kiba Messinga USA na Imphal FA Bu Panjal Mari Sinoda Matiba Pikre Neroka FC na Regular Football Coaching Center Panjal Animada Matiba Pikre Taruk Suba Amphal Senior Women's Football League Lisingani Kuntaruk Kuntareki Masi Sana Kiba Messinga FC Imphal na Eastern Sporting Union Bu Panjal Tere Sinoda Matiba Pikre YWC Thambal Khongna Young Welfare Club pu Panjal Anishoda Maithi Pikre NCC Ektakaf Under 17 Boys Singani Kutaruki Masi Sanakiba Mesingda RFA Haribati Masina KIYC FA bu Panjal Anima Maithi Pikre NCC Imphal Group na SUFA bu Panjal Ahum Sinoda Maithi Pikhi Ma Super MNC Women's Senior One Day Trophy Lisingani Kurma Kuntaruki Hisana Kiba Mesingda PTCC Pasoi Haibati Masuna Al Amin Lilongbo Wikitra da Maithi Pikre PCNDC Thongju Part 2
हाइब टीम असिना YPICUC लामुमु विकेट निपान माइथिब पीखरे सुनी अरुबदमरुब पाव अमुक लेबाग असदा डेमोग्राफिक की उहोंग यंगसिन अवांग थाकी कमिटी सेमना भारत सरकार ने लोकीब वारेप मुख्यमंत्री युननाम खेमसाना थागत फोंदोक्रे मुसलमान सिंह सिंगलब कुम इदुल जुहा लापद राज्यपाल यावनु लुचिंग कयाने प्रपोजल पिरकली आरमसुंग कल्चर मंत्री KH लोकेन सिंह हाइरी टूरिज्म की लमदा हेना मिडिंग चंगदुना हेना थबक तौरबदी मणिपुर असि मिपाल तांगदब राज्य म ओइबा ngamgani Assam Rajya Bidhan Sabha na Uniform Civil Code Assam lisingani kuntaruk bill ngasi pass tawkre amasung mathang tagi kun matoi do pangto ko daru malim gi yoga numit lisingani kuntaruk ki nungge be hiram yoga sanadun haksang pan aloi ba haiba asina oiragani hairi paului jare